Mayam Muhammad Manipur movie record Mataram Nokjeri. Mayam from the Kutotan Zagatariva movie sing Mina Uglies. Movie ski worry si Horopasi, Mama Taki Paski worry the Hore. Paski worry Matamasida, Mio singers in a pretty TV sida. Fossil fuel singers Yam to in the Tunisian Patagi. Fossil fuel singers Lertapatagi, Lan Cameron Toke. Masidi the Kana Chenapamasi Urapatagi, scientist sing Natana research Torduna. Sugloi Luivana Ruidaba, power source of a TK. Power source asi lay angubani, lay angubasi mayam thavani. Tawadabu Mue Singasi, Mahaki Kalup Amusung, Mahaki Dharmagi Matungina, Yanadabadagi Asumasum Kanara Pab to Wari. Matawasum the Mue Basi Atopalam Kiada Santokuna Ki. Kalachen Ribamiam Singasibu Karamda, Pagadagi Karamda, Soft Togadabigi Kaladuna, Scientist Singna, Solution Mabutoke. Solution Singamingasina, Transformation Haidun Toli. Miu Venakarigo say Tara Taruk Mapung Hek Parapamikuba, machine Namagi Manung the Haptara Makoibo, surgery Torduna, Makoy Masak Mong Singasi, Lunis Hemdoi, Tiramba missing so Lunis Hemdoi, as in high targade, filter sin and the Navigata Wimoni. Masigi surgery sitor Matunda Miu Singasi, Luena Fajabataragade, Makoy Marta, Kenaba Matalator had Nakali, Maramadra, Masigi processes sito Bataragade, Santi Legini had no Makoina Kankivani. Aina hakiba dugumna chahitara tarung mapung phaba mi khaktana masigi transformation si tawba yagani haiduna leibanina chahitara taruk phadriba mi sing adubo makoina boarding amada thame boarding adu chu makoina thamliba mong asi pura cabin namum tonga na mi sing asi ahing dehal aduna thambani adugo chahitara taruk sudriba mi sing asi bo Uglies haiduna khangnai aibidi masak tv kangu haiduna khangnari bani masigi matungda khoina uba phangliba se teli hariba lupi macha chibo uba phangi Masu say Tara Tarunga Drole, Makoy Mixel Aduda, Mahaki Masagasi, Masak Pazatork Labamatunda, Karam Ugani Haduna Yendrole, Matamasi future Matamni Maramaduna Yamsu Chokot Pabidore. Masu Masak Pazapami, Maramadra, Mal, Ribazagasi with Hatoladuna, City room the Chat Papami. City the labor Pangliba missing a say, transformation Torba missing ni Havidi, Masak Pazaba missing a dubuni. Numidangi Matamda, Telisu Mahaki Mamanaba, Perispu, Nanabita Makoina Ladiba boarding a duki Matak Tangasaruk Tarai, Makoina Mapam Maduda, City Lab as a Karam Natawi Haduna, Makoina, Durbin Taladuna Yendru Lake. Makoin is in with Kodingi, building Matakasaka Kalakuna City Lab as a Karam Nataribano, Aduga transformation Torba missing as in a Karam Hindi have a say, Adu Yajabasi Yan Pamsabo K. Makuchu Sahitara Papataragade, Makusu City the Changu Panglani Hadana Kanje, Adu Telidi, Chahitara, Taruksu Dabasi, Ta Hung Wali. Aduga Perisaribano Pass it is a Taratapung Pari Maramadra, Tangnabunita, Mahaksu, transformation Tangnabita, Mahama Dudagisa Kragani had no voice and adunale. Masu Telina, Perista, transformation Torbamatunda, I book of Kigan Hiduna so high K. Madidi Perista, Tamagi Matunda, transformation Torbamatunda, Tong Adugimanata Latuna, Namanda experiencing a Dulana Tangi Hadan Harry. A home of the Zeta Truxudriva missing a do no Alapamatunda in the Punsele at Masung. Naya Haribanu PSLA, Naya Haribanu PSA, Mapamaduki Governor Varibani, Hibidi Mahana, Mapamaduda, Labor missing at the bow, Masak Tiram Matigilo in a Fazalibanu PMNE. Matozum Nayana, Nasina Military transformation to Watabasi Taratok Parapa missing at Dula Ohaduna Kauke, Asumto, the Perisum of Hamadrika K. Amasung, Mana, Daily the Bidai Pirandana, the Muxa K. Muhammad Skinny Haven a PMC Mahagasi, Smoke Haribazaga, singing Matana Waish and Durlevani. Mala Telida, Nagi boyfriend Hadrangi at the bow. Telina the best friend Hadna, Mapamadri Latra Mahaki Kar Changai. Numisu Sumasama Hoke, Mahama Tandrevasi, Yama no Ita Wakal no Ita Babdo K. Mala Peris the Hanjan Messesa at the bow, Messesadu, Sungan Halakide, Tama Pasale, Tama Pazal Club Nina Mahakso, Periska Hanaki Matamadu Yaur Hariduna Mahakso, Tomanatamna Perisuna was at K. Mala Pumadula Pumatamda, Perisam, the Bagimo, the Urbumatam, the Mahagana Pocket K. Maramadura. Masu Perisam to never pound of the Haduna, Mahal, City room the lay, City room the Lapumatan, the Mapamadura lady by missing Aduna, Marks on Ublo Bladuna Lakpani, Marks in Adomako, Yung or Banina, Loina Harauri, Benihaduna Tole, Marks Adu, Telina Kuladun of Salabamatam the day Mahakso Masapazatola K, Dress Kaloina Hondora K. Marks Adu Salabamatum the Mahak City, Manunda Changai, City Manunda Pomatamda, Mahapumi Kanamatan Masakambam Kide, Markso Sumsum to the Periska Tena K. Mauna Periska Unabamatam the Mahayam Haraki Adabo, Perisna di Maha Urbumatam the Aham the Masakam de Adabo, Mark Masa do Hayutuna Yangan Bamatam the day, Telina have a Sikam Padagi, Mahumstrakato Balapano Nang,
ꯊꯥ ꯈꯔ ꯂꯩꯔꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯉꯥꯡꯉꯝ ꯁꯤꯡꯉꯝꯗꯕꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝꯅꯥꯀꯟꯗꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯦꯔꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯎꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯗꯦꯟꯅ ꯇꯦꯂꯤꯕꯨ ꯁ꯭ꯀꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯇꯣꯞ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯇꯦꯂꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯇꯧꯕꯇꯕꯨ ꯇꯦꯂꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯟꯖꯤ ꯖꯦꯀꯦꯠ ꯑꯃ ꯂꯤꯠꯂꯗꯨꯅ ꯆꯣꯡꯊꯔꯛꯏ ꯕꯟꯖꯤ ꯖꯦꯀꯦꯠ ꯑꯗꯨ ꯂꯤꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯁꯣꯛꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕꯤꯗ ꯆꯦꯜꯂꯛꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯋꯥꯔꯗꯦꯟꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯋꯥꯔꯗꯦꯟꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯈꯤ ꯃꯍꯥꯛꯄꯨ ꯋꯥꯔꯗꯦꯟꯅ ꯍꯦꯛ ꯐꯥꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯦ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯩ ꯃꯍꯥꯛꯅ ꯇꯦꯂꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯀꯦꯠꯕꯣꯔꯗ ꯑꯃꯗ ꯇꯣꯡꯍꯜꯂꯗꯨꯅ ꯋꯥꯔꯗꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞ ꯁꯥꯟꯅꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅ ꯎꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯤꯆꯟꯗ ꯆꯪꯉꯗꯨꯅ ꯑꯆꯥ ꯑꯊꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯤꯆꯟ ꯂꯣꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯦꯂꯤꯅ ꯀꯤꯆꯟ ꯂꯣꯛ ꯇꯧꯔꯒꯗꯧꯔꯒꯦ ꯑꯩ ꯍꯥꯡꯕ ꯍꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯤꯆꯟ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯑꯃꯃꯝꯁꯤ ꯈꯨꯗꯣꯞ ꯑꯁꯤꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯇꯦꯂꯤꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯇꯧꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯕ꯭ꯔꯤꯖ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯤꯆꯟꯗ ꯆꯪꯉꯗꯨꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕꯁꯨ ꯆꯥꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯇꯤꯗ ꯀꯩꯗꯧꯕ ꯆꯠꯂꯨꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯄꯦꯔꯤꯁ ꯎꯅꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯂꯤꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯗ ꯈꯨꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯃꯇꯝ ꯑꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯗꯤ ꯕꯥꯔꯊꯗꯦ ꯑꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯥꯔꯊꯗꯦ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯡꯃꯇꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯈꯤ ꯃꯗꯨꯗ ꯑꯃꯨꯛ ꯇꯦꯂꯤꯅ ꯁꯦꯗ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯍꯥꯕꯔꯕꯣꯠ ꯊꯧꯕ ꯇꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯇꯦꯂꯤꯁꯨ ꯍꯥꯕꯔꯕꯣꯠ ꯑꯗꯨ ꯇꯣꯡꯕ ꯃꯇꯝꯗ ꯍꯩꯈꯤꯗꯦ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯂꯣꯡꯗꯥ ꯇꯥꯈꯤ ꯑꯁꯨꯝ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅ ꯇꯦꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯎꯅꯍꯜꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯦꯂꯤꯗ ꯄꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯦꯂꯤꯅ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯗ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯇꯦꯂꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯛꯄ ꯃꯇꯝꯗ ꯇꯦꯂꯤꯅ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇ ꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯈꯤꯗꯦ ꯃꯗꯨꯒꯤ ꯁꯦꯅ ꯇꯦꯂꯤꯗ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯩ ꯃꯃꯤꯡꯅ ꯁ꯭ꯃꯣꯛ ꯀꯧꯏ ꯁ꯭ꯃꯣꯛꯇ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯂꯤꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯇꯦꯂꯤꯅ ꯈꯟꯖꯔꯤꯕꯗꯤ ꯃꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅ ꯁꯨꯅꯕꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯅ ꯇꯦꯂꯤꯕꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯗꯨꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯌꯥꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯂꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯔꯛꯂꯤꯕ ꯇ꯭ꯔꯦꯀꯔ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯑꯗꯨ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯥꯔꯕꯔꯕꯣꯔꯗ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯄꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯣꯠꯀꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯔꯕꯔꯕꯣꯔꯗ ꯑꯗꯨ ꯃꯦꯒꯅꯦꯇꯤꯛ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯁꯦꯅ ꯇꯦꯂꯤꯗ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯔꯦꯜꯁ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯕꯔꯕꯣꯔꯗ ꯑꯁꯤ ꯊꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯟꯒꯤ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯁꯦꯅ ꯇꯦꯂꯤꯕꯨ ꯔꯁꯇꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯤꯁꯤꯡꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨ ꯄꯨꯡꯇꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯦꯅ ꯇꯦꯂꯤꯗ ꯁ꯭ꯃꯣꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯐꯪꯒꯅꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯗꯤ ꯗꯦꯕꯤꯗꯀ ꯂꯣꯏꯅꯗꯨꯅ ꯁ꯭ꯃꯣꯛꯇ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯤ ꯃꯩ ꯍꯧꯒꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯗꯦꯕꯤꯗ ꯂꯥꯛꯀꯅꯤ ꯁꯤꯒꯅꯦꯜ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯅꯗꯤ ꯇꯦꯂꯤꯕꯨ ꯁ꯭ꯃꯣꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯁꯛ ꯐꯖꯅꯤꯡꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯁꯛ ꯐꯖꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯉꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯄꯤꯔꯝꯗꯨꯅ ꯁꯦꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ
ꯇꯦꯂꯤꯁꯨ ꯃꯁꯛ ꯐꯖꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯁꯦꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯇꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯖꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯈꯤꯕꯅꯤ ꯇꯦꯂꯤꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯊꯪ ꯂꯣꯏꯅ ꯆꯪꯅꯈꯤ ꯇꯧꯕꯇꯕꯨ ꯇꯦꯂꯤꯗꯤ ꯁꯨꯡꯀꯣꯛ ꯀꯣꯛꯁꯤꯟꯕꯤꯔꯛꯇꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯔꯗꯦꯟ ꯑꯃꯅ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯅꯥꯌꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤ ꯅꯥꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯗꯤꯇꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯥꯌꯥꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤ ꯅꯥꯌꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯁꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯤꯜꯂꯛꯈꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯊꯤꯔꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯦꯔꯤꯁ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯇꯤꯗ ꯁꯛ ꯐꯖꯔꯒ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯥꯌꯥꯗ ꯁꯦꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯨꯝꯕꯗꯒꯤ ꯅꯥꯌꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯒꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯅꯪ ꯁꯤꯇꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯦꯂꯤꯁꯨ ꯄꯦꯔꯤꯁꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯅꯥꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯥꯌꯥꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯁꯦꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯅꯥꯌꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯗꯦꯕꯤꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯁꯦꯕꯨ ꯐꯥꯔꯗꯨꯅ ꯁꯦꯕꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯝꯂꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯐꯕ ꯑꯃ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪ ꯗꯦꯕꯤꯠꯀꯤ ꯇꯤꯝꯗ ꯌꯥꯎꯁꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯀꯟꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁꯛ ꯐꯖꯅꯤꯡꯂꯤꯕꯅꯤꯅ ꯅꯥꯌꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯥꯌꯥꯗ ꯂꯣꯀꯦꯜ ꯑꯃ ꯄꯤꯈꯤ ꯃꯁꯤꯒꯤ ꯂꯣꯀꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯣꯀꯦꯜ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯇꯦꯂꯤꯁꯨ ꯁꯦꯅ ꯄꯤꯔꯝꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯁꯦꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯃꯍꯥꯛꯅ ꯔꯣꯂꯔ ꯀꯣꯁꯇꯔ ꯑꯗꯨꯗ ꯁ꯭ꯀꯦꯠꯁꯇꯁꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯌꯩꯕꯗꯤ ꯌꯥꯍꯟꯈꯤꯗꯦ ꯃꯍꯥꯛꯄꯨ ꯇꯥꯎꯗꯨꯅ ꯂꯩꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯥꯂꯤ ꯑꯃ ꯂꯩꯔꯝꯃꯤ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯥꯂꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯃꯍꯥꯛ ꯆꯤꯡ ꯀꯌꯥ ꯀꯥꯈꯤ ꯑꯍꯤꯡ ꯀꯌꯥ ꯂꯦꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩ ꯑꯉꯧꯕ ꯉꯥꯛꯇ ꯁꯥꯠꯇꯨꯅ ꯂꯩꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯈꯤ ꯂꯩ ꯑꯉꯧꯕ ꯉꯥꯛꯇ ꯁꯥꯠꯇꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯅꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯂꯩ ꯑꯃ ꯊꯥꯈꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯊꯣꯛꯈꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯦꯡꯅꯩ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯤꯠ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯑꯍꯥꯟꯕꯗꯗꯤ ꯗꯦꯕꯤꯠꯅ ꯇꯦꯂꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯇ꯭ꯔꯦꯀꯔ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯏ ꯇ꯭ꯔꯦꯀꯔ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯦꯠꯁ ꯕꯣꯔꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇ꯭ꯔꯦꯀꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯗꯨꯅ ꯃꯍꯥꯛꯅ ꯂꯪꯊꯣꯛꯈꯤ ꯇ꯭ꯔꯦꯀꯔ ꯑꯗꯨ ꯍꯦꯛ ꯂꯪꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯥꯌꯥꯁꯨ ꯇꯦꯂꯤꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯕꯤꯠꯅ ꯇꯦꯂꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯦꯗꯨꯁꯨ ꯂꯩꯔꯝꯃꯤ ꯁꯦꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯅꯥꯌꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯗ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯇꯦꯂꯤꯗ ꯁꯦꯅ ꯅꯪꯒꯤ ꯂꯤꯡ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯦꯂꯤꯁꯨ ꯍꯥꯏꯖꯤꯜꯂꯗꯨꯅ ꯄꯦꯔꯤꯁꯅ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯗ ꯈꯨꯝꯈꯤ ꯃꯗꯨꯒꯤ ꯇꯦꯂꯤꯅ ꯁꯦꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯤꯁꯟ ꯑꯃꯗ ꯆꯠꯄ ꯄꯥꯝꯃꯤ ꯃꯤꯁꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩ ꯑꯉꯧꯕꯁꯤꯡ ꯍꯥꯏꯕꯗꯤ ꯐꯥꯝꯗꯧꯅ ꯊꯥꯔꯤꯕ ꯂꯩ ꯑꯉꯧꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯃꯗꯨꯒꯤ ꯇꯦꯂꯤꯅ ꯃꯗꯨꯒꯤ ꯂꯩ ꯑꯗꯨ ꯅꯈꯣꯏꯅ ꯃꯥꯡꯍꯟꯕ ꯄꯥꯝꯂꯤꯕꯗꯤ ꯀꯩꯒꯤ ꯃꯗꯨꯒꯤ ꯂꯩ ꯑꯗꯨ ꯄꯥꯋꯔ ꯁꯣꯔꯁꯀꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨ ꯃꯥꯡꯍꯟ ꯇꯥꯔꯒꯗꯤ ꯄꯥꯋꯔ ꯁꯣꯔꯁ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯏ ꯅꯥꯌꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯂꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯍꯧꯍꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩ ꯑꯁꯤ ꯍꯥꯟꯅ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯤꯠꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯥꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯧꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯃꯀꯣꯟ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤꯁꯨ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯣꯡꯊꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯦꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯔꯛꯄꯗꯒꯤꯗꯤ ꯁꯦ ꯊꯦꯡꯅꯈꯤ ꯁꯦꯕꯨ ꯃꯍꯥꯛꯅ ꯀꯜꯂꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯅꯥꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯈꯤꯗꯦ
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯒꯤ ꯊꯋꯥꯏ ꯀꯟꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯇꯦꯂꯤ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗꯕꯅꯤ ꯇꯦꯂꯤ ꯂꯥꯛꯄꯗꯒꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯦꯂꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯗꯅꯥꯝ ꯇꯧꯈꯤ ꯃꯗꯨꯅ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤ ꯇꯦꯂꯤꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯁꯤ ꯃꯥꯡꯕ ꯀꯤꯗꯅ ꯃꯍꯥꯛꯅ ꯆꯣꯡꯊꯔꯗꯨꯅ ꯁꯦꯒꯤ ꯊꯋꯥꯏ ꯀꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯇꯦꯂꯤꯕꯨ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯇꯦꯂꯤꯕꯨ ꯁ꯭ꯃꯣꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯩ ꯁ꯭ꯃꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯈꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯀꯅꯥꯝꯇꯅ ꯃꯈꯣꯏꯗ ꯑꯐ ꯑꯄꯨꯟ ꯂꯩꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛ ꯁꯨꯕꯗꯤ ꯇꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯊꯥꯔꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯍꯧꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯊꯥꯔꯒ ꯐꯥꯔꯃꯤꯡ ꯇꯧꯔꯒ ꯍꯤꯡꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯦꯂꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯨꯏꯁꯜꯂꯛꯂꯦ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁꯦꯅ ꯇꯦꯂꯤꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯦꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯁꯨꯞꯅꯇꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯁꯤꯅ ꯍꯥꯏꯁꯤꯅꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯟꯐ꯭ꯌꯨꯖ ꯆꯠꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯤ ꯃꯍꯥꯛꯅ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯦ ꯅꯥꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯐ꯭ꯌꯨꯖ ꯆꯠꯇꯨꯅ ꯂꯩ ꯅꯥꯌꯥꯅꯗꯤ ꯗꯦꯕꯤꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯗꯦꯕꯤꯠꯅ ꯇꯦꯂꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯎꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯂꯤꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯗꯦꯕꯤꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯐꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯁꯤꯇꯤꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯁꯥꯏꯟꯇꯤꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯦꯂꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤ ꯗꯦꯕꯤꯠꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯀꯌꯥ ꯃꯔꯨꯝꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯠꯁꯤꯟꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯐꯤꯂꯤꯡꯁꯤꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯠꯂꯤꯕ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤꯁꯨ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯨꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯌꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯂꯦꯞꯇ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯐꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯦꯔꯝ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯌꯥꯅ ꯃꯍꯥꯛꯀꯤ ꯂꯦꯞꯇ ꯍꯤꯗꯥꯛ ꯑꯃ ꯊꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯥꯔꯤꯕ ꯁꯦꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯈ꯭ꯔꯕ ꯃꯤ ꯑꯃꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯦꯂꯨꯁꯨ ꯃꯈꯣꯏꯕꯨ ꯊꯥꯖꯔꯨꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯛꯂꯤꯕ ꯂꯤꯛ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯗꯦꯕꯤꯠ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯃꯩꯗ ꯂꯪꯁꯤꯟꯈꯤꯕ ꯂꯣꯀꯦꯠ ꯑꯗꯨ ꯃꯊꯟꯇ ꯁꯤꯒꯅꯦꯜ ꯊꯥꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯅꯥꯌꯥꯅ ꯈꯪꯕ ꯉꯝꯈꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯥꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯟꯈꯤ ꯗꯦꯕꯤꯠꯀꯤ ꯃꯄꯥꯗ ꯗꯦꯕꯤꯠ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯗꯦꯕꯤꯠꯀꯤ ꯃꯄꯥꯗꯨ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯤꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯦꯕꯤꯠꯀꯤ ꯃꯄꯥꯗꯨ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯇꯦꯂꯤꯁꯨ ꯀꯞꯂꯗꯨꯅ ꯅꯥꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯃꯤ ꯀꯅꯥꯝꯇ ꯍꯥꯠꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯦꯂꯤ ꯑꯁꯤ ꯅꯥꯌꯥꯒ ꯌꯥꯅꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯗꯦꯕꯤꯠꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯈꯤꯕ ꯁꯤꯔꯝ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯥꯌꯥ ꯌꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯈꯤ ꯃꯗꯨꯒꯤ ꯅꯥꯌꯥꯅ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯤꯗ ꯄꯨꯗꯨꯅ ꯂꯩ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯦꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯈꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯕꯤꯠꯁꯨ ꯆꯦꯟꯈꯤꯕꯒꯤ ꯇꯥꯟꯖꯥ ꯐꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯥꯌꯥꯅ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯇꯦꯂꯤꯁꯨ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯇꯦꯂꯤꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯒꯤ ꯇꯦꯂꯤꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩ ꯏꯁꯥꯃꯛ ꯈꯪꯗꯦ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯑꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯦꯞꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯕꯨ ꯀꯟꯕꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯂꯤꯅ ꯗꯦꯕꯤꯠꯄꯨ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯍꯥꯛ ꯁꯤꯇꯤꯗ ꯍꯥꯟꯅꯁꯨ ꯆꯪꯉꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯇꯤꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯖꯅ ꯈꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯁꯦ ꯊꯦꯡꯅꯈꯤ ꯁꯦ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦꯁꯨ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯥꯌꯥ ꯂꯥꯛꯈꯤ ꯅꯥꯌꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯁꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ
ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯦꯃꯣꯔꯤ ꯃꯥꯡꯍꯜꯂꯗꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯥꯛꯈꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯂꯦꯞꯈꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯈꯤꯕꯗꯒꯤ ꯃꯁꯤꯟꯁꯤꯡ ꯑꯗꯨ ꯂꯦꯞꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯈꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯗꯦꯕꯤꯗꯀꯤ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯥꯌꯥꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯤ ꯁꯤꯔꯝ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯦꯔꯤꯁ ꯊꯦꯡꯅꯈꯤ ꯄꯦꯔꯤꯁ ꯑꯃꯁꯨꯡ ꯗꯦꯕꯤꯗ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯤ ꯃꯈꯣꯏꯅ ꯐꯨꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯦꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯦꯕꯤꯗꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ ꯑꯃꯁꯨꯡ ꯄꯦꯔꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯄꯦꯔꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯥꯈꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁ꯭ꯃꯣꯛ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥꯗ ꯊꯥꯔꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯦꯕꯤꯗꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯤꯔꯝ ꯑꯅꯤꯃꯛ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯔꯝ ꯑꯅꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯀꯅꯥꯗ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯗ ꯇꯦꯂꯤꯅ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯁꯦꯗ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯁꯦꯗꯤ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯛ ꯐꯖꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯛ ꯑꯗꯨꯝ ꯐꯖꯗꯨꯅ ꯂꯩꯅꯤꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯦꯂꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯇꯤꯗ ꯆꯠꯂꯗꯨꯅ ꯁꯛ ꯑꯃꯨꯛ ꯐꯖꯅꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯑꯩ ꯁꯤꯖꯤꯟꯅꯔꯒꯦ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯥꯌꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯅꯥꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯦꯂꯤꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯂꯤꯕꯨꯁꯨ ꯃꯁꯛ ꯐꯖꯍꯟꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤ ꯃꯈꯥꯒꯤ ꯄꯥꯔꯠꯇ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯂꯤꯅ ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯥꯒꯤ ꯄꯥꯔꯠꯇ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ